ꯑꯅꯤꯁꯨꯕ ꯃꯥꯂꯦꯝꯒꯤ ꯂꯟꯖꯥꯎꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯆꯥ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯏ ꯄꯥꯛꯂꯕꯁꯤꯡꯅ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯥꯏꯕꯨꯅꯦꯜꯁꯤꯡ ꯁꯦꯝꯗꯨꯅ ꯃꯥꯏꯊꯤꯔꯕꯁꯤꯡꯕꯨ ꯅ꯭ꯌꯨꯔꯦꯝꯕꯔꯒ ꯑꯃꯁꯨꯡ ꯇꯣꯀꯤꯌꯣꯗ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯅ꯭ꯌꯨꯔꯦꯝꯕꯔꯒ ꯇ꯭ꯔꯥꯏꯕꯨꯅꯦꯜꯒꯤ ꯄꯥꯎꯖꯦꯜꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕꯁꯤ ꯃꯤꯑꯣꯏꯕꯅꯅꯤ, ꯁꯛꯎꯗꯕꯁꯤꯡꯅ ꯅꯠꯇꯦ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯃꯝꯕꯨ ꯆꯩꯔꯥꯛ ꯄꯤꯔꯕꯗꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯑꯁꯤ ꯆꯠꯅꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯇ꯭ꯔꯥꯏꯕꯨꯅꯦꯜ ꯑꯅꯤ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯑꯆꯨꯝꯕ ꯇꯧꯕ ꯂꯦꯡꯗ꯭ꯔꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯔꯠ ꯑꯃ ꯂꯤꯡꯗ꯭ꯔꯒꯗꯤ ꯇꯨꯡꯂꯝꯆꯠꯀꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯍꯥꯏꯕꯗꯨ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯔꯛꯈꯤ꯫ ꯇꯁꯦꯡꯅꯃꯛ ꯅ꯭ꯌꯨꯔꯦꯝꯕꯔꯒ ꯇ꯭ꯔꯥꯏꯕꯨꯅꯦꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯩꯔꯥꯛ ꯄꯤꯉꯝꯗ꯭ꯔꯕꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯇꯠꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ UN ꯆꯥꯔꯇꯔꯒꯤ ꯆꯦꯞꯇꯔ 8 ꯁꯨꯕꯒꯤ ꯃꯈꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯔꯦꯞ ꯃꯇꯨꯡꯏꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯇ꯭ꯔꯥꯏꯕꯨꯅꯦꯜ ꯑꯣꯐ ꯐꯣꯔꯃꯔ ꯌꯨꯒꯣꯁ꯭ꯂꯥꯚꯤꯌꯥ ICTY ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯇ꯭ꯔꯥꯏꯕꯨꯅꯦꯜ ꯑꯣꯐ ꯋꯥꯔꯟꯗꯥ ICTR ꯁꯦꯝꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯁꯤꯗ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯇꯧꯕꯁꯤꯡꯕꯨ ꯐꯥꯒꯠꯇꯨꯅ ꯋꯥꯌꯦꯜ ꯆꯠꯊꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯁꯥꯗꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯗꯕꯒꯤ ꯀꯣꯌꯣꯝ ꯑꯗꯨ ꯀꯣꯛꯊꯣꯛꯈꯤ꯫ ICTY ꯑꯃꯁꯨꯡ ICTRꯅ ꯈꯣꯡꯍꯧ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯆꯥꯝꯃ ꯀꯨꯟꯅ ꯀꯨꯝ 1939ꯒꯤ ꯖꯨꯂꯥꯏ 18ꯗ ꯁꯦꯝꯈꯤꯕ ꯔꯣꯝ ꯁ꯭ꯇꯦꯇ꯭ꯌꯨꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ 2002ꯒꯤ ꯖꯨꯂꯥꯏ 1ꯗ ꯔꯣꯝ ꯁ꯭ꯇꯦꯇ꯭ꯌꯨꯠ ꯆꯠꯅꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠꯁꯤꯗ ꯅꯤꯗꯔꯂꯦꯟdsꯀꯤ ꯍꯦꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯔꯠ ICC ꯂꯤꯡꯈꯠꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯕꯨ ꯄꯥꯝꯖꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯂꯥꯏ 18ꯄꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯖꯁꯇꯤꯁ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯔꯛꯂꯤ꯫ ICCꯅ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕꯁꯤ ꯖꯤꯅꯣꯁꯥꯏꯗ, ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁꯠ ꯍ꯭ꯌꯨꯃꯦꯅꯤꯇꯤ, ꯋꯥꯔ ꯀ꯭ꯔꯥꯏꯝ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝ ꯑꯣꯐ ꯑꯦꯒ꯭ꯔꯦꯁꯟ ꯍꯤꯔꯝ ꯃꯔꯤ ꯑꯁꯤꯗꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕꯒꯤ ꯄꯔꯤꯡꯗ ICCꯅ ꯂꯧꯈꯠꯄ ꯑꯍꯥꯟꯕ ꯀꯦꯁ ꯑꯣꯏꯅ ꯀꯨꯝ 2002-2003 ꯐꯥꯎꯕꯗ ꯊꯣꯛꯈꯤꯕ ꯀꯣꯡꯒꯣꯒꯤ ꯁꯤꯚꯤꯜ ꯋꯥꯔꯗ ꯑꯉꯥꯡ ꯂꯥꯟꯃꯤ ꯂꯧꯁꯤꯜꯂꯒ ꯃꯨꯛꯅꯕꯗ ꯌꯥꯎꯍꯟꯗꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯇꯧꯕꯒꯤ ꯃꯔꯥꯜꯗ ꯀꯣꯡꯒꯣꯒꯤ ꯍꯥꯟꯅꯒꯤ ꯂꯥꯜꯍꯧ ꯂꯨꯆꯤꯡꯕ ꯊꯣꯃꯥꯁ ꯂꯨꯕꯪꯒꯥ ꯗꯥꯏꯂꯣꯕꯨ 2003ꯗ ICCꯅ ꯐꯥꯈꯤ ꯑꯃꯁꯨꯡ ꯍꯦꯛꯇ ꯆꯠꯊꯈꯤꯕ ꯋꯥꯌꯦꯜꯗ 2012ꯒꯤ ꯖꯨꯂꯥꯏ 10ꯗ ꯃꯍꯥꯛꯄꯨ ꯆꯍꯤ 13 ꯖꯦꯜꯗ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯔꯣꯝ ꯁ꯭ꯇꯦꯇ꯭ꯌꯨꯠꯇ ꯁ꯭ꯇꯦꯠ ꯄꯥꯔꯇꯤ ꯑꯣꯏꯕꯈꯛ ꯅꯠꯇꯅ ꯁ꯭ꯇꯦꯇ꯭ꯌꯨꯠ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯣꯏꯗꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯅꯦꯁꯅꯦꯜ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯅ ICCꯒꯤ ꯖꯨꯔꯤꯗꯤꯛꯁꯟꯗ ꯂꯩꯔꯤꯕ ꯖꯤꯅꯣꯁꯥꯏꯗ, ꯋꯥꯔ ꯀ꯭ꯔꯥꯏꯝꯁ, ꯀ꯭ꯔꯥꯏꯝꯁ ꯑꯦꯒꯦꯟꯁꯠ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝꯁ ꯑꯣꯐ ꯑꯦꯒ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯁꯥꯊꯤꯕ ꯃꯔꯥꯜ ꯂꯪꯖꯕꯒꯤ ꯃꯔꯝ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇꯁꯨ UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯅꯔꯛꯂꯒ ꯅꯠꯇ꯭ꯔꯒ ꯔꯣꯝ ꯁ꯭ꯇꯦꯇ꯭ꯌꯨꯠꯇ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯑꯃꯅ ꯔꯦꯐꯔꯦꯟꯁ ꯄꯤꯔꯒ ICCꯒꯤ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯃꯁꯥꯃꯛꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯒ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯂꯧꯈꯠꯄ ꯌꯥꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ 138ꯅ ꯔꯣꯝ ꯁ꯭ꯇꯦꯇ꯭ꯌꯨꯠꯇ ꯈꯨꯌꯦꯛ ꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯂꯩꯕꯥꯛ 119ꯅ ꯁ꯭ꯇꯦꯠ ꯄꯥꯔꯇꯤ ꯑꯣꯏꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯕꯒꯤ ꯃꯤꯡꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯊꯥꯖꯤꯟꯕ, ꯆꯥꯏꯅꯥꯒꯤ ꯁꯤꯟꯖꯤꯌꯥꯡ ꯄ꯭ꯔꯣꯚꯤꯟꯁꯇꯁꯨ ꯎꯏꯘꯔ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯋꯥꯊꯣꯛ, ꯏꯟꯗꯤꯌꯥꯅ ꯀꯥꯁꯃꯤꯔ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯑꯃꯁꯨꯡ ꯃꯥꯋꯤꯁꯠꯀꯤ ꯃꯨꯚꯃꯦꯟꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯣꯝ ꯁ꯭ꯇꯦꯇ꯭ꯌꯨꯠꯇ ꯁ꯭ꯇꯦꯠ ꯄꯥꯔꯇꯤ ꯑꯣꯏꯔꯨꯔꯒ ICCꯒꯤ ꯈꯨꯠ ꯆꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯗꯒꯤ US, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯅ ꯔꯣꯝ ꯁ꯭ꯇꯦꯇ꯭ꯌꯨꯠꯇ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯨ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯔꯣꯝ ꯁ꯭ꯇꯦꯇ꯭ꯌꯨꯠꯇ ꯌꯥꯎꯗꯕꯁꯤꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯇꯩꯅ ꯁ꯭ꯇꯦꯇ꯭ꯌꯨꯠ ꯑꯁꯤꯗ ꯌꯥꯎꯕꯗ ꯅꯤꯡꯍꯟꯅꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯨꯔꯨꯟꯗꯤ, ꯐꯤꯂꯤꯄꯤꯟꯁ ꯑꯃꯁꯨꯡ ꯃꯂꯦꯁꯤꯌꯥꯅ ꯔꯣꯝ ꯁ꯭ꯇꯦꯇ꯭ꯌꯨꯠꯇꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ICCꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯊꯤꯡꯅꯕ ꯑꯃꯦꯔꯤꯀꯥꯟ ꯁꯔꯚꯤꯁ ꯃꯦꯝꯕꯔꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ ASPA ꯀꯧꯕ ꯑꯥꯏꯟ ꯑꯃ ꯁꯦꯝꯗꯨꯅ 2002ꯗꯒꯤ USꯇ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ꯫ USꯀꯤ ꯃꯤꯂꯤꯇꯔꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ, ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ICCꯅ ꯋꯥꯌꯦꯟꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯑꯃꯁꯨꯡ ICCꯒꯤ ꯃꯦꯝꯕꯔ ꯁ꯭ꯇꯦꯠꯁꯤꯡꯗ USꯅ ꯃꯤꯂꯤꯇꯔꯤꯒꯤ ꯇꯦꯡꯕꯥꯡ ꯄꯤꯗꯕ ꯍꯥꯏꯕꯁꯤꯅ ASPAꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯅꯤ꯫ ꯀꯅꯥꯒꯨꯝꯕ USꯀꯤ ꯅꯠꯇ꯭ꯔꯒ ꯑꯦꯂꯥꯏꯠ ꯄꯥꯔꯁꯣꯅꯦꯜ ꯑꯃ ICCꯅ ꯐꯥꯕ ꯇꯥꯔꯕꯁꯨ ꯃꯤꯂꯤꯇꯔꯤꯒꯤ ꯑꯉꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯥꯗꯣꯛꯍꯟꯅꯕ ꯁꯛꯇꯤ ꯑꯥꯏꯟ ꯑꯁꯤꯅ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯇ ꯄꯤꯔꯤ꯫ ICCꯕꯨ ꯈꯨꯔꯧ ꯊꯥꯡꯍꯟꯅꯕ ꯑꯣꯏꯕꯅ ASPAꯕꯨ ꯍꯦꯛ इन्वेशन एक्ट हाइनसु खंगनरी मालेमद यूनाइटेड स्टेट्सना शक्ति लेब लेबाक ओइबगुमना इंडिया अमसुंग चाइनासु एशिया पैसिफिक लमदमददी मपांगल कनब लेबाक सिंगनी मखोइबु मपांगल कनब लेबाकनी हाइना मालेमगी लेबाक सिंगने इकाई खुमनहनगे हाइरबदी मालेमद इंग तप पुरकनबगदमक UN चार्टरना सेंखिबा ICC की मेंबर ओइफम थोई UN की फंपाकता ख्वाइदगी वांगबा इकाई खुमनबा अमदी शक्तिदी पामलगा थौदांगदगी नाथैबा हाइबसी अचुंब लिचत नते मखोइना मालेमगी लेबाकसिंगी इकाई खुमनबा फंगे हाइरबदी शक्ति अमसुंग थौदांग अनिमक चप मानना लौगदबनी
ICC na mapangal kanba achauba lebaksing konsinba ngamde asonba mapangal leijadaba lebaksingi oina sembani hainari UN na malemgi body oina ngasi phawba hinglaliba asida asoiba awatpa kaya amasu leiri matamgi power politics na UN bu mapangal happy amasung sontahali thogdok ama ani na magi kanaba leite haibadi yaroi ayamba matamda khwaidigi maruiba wail sang oriba International Court of Justice ICJ gi warep sing achauba lebak kaya na ikai khumnaduna lakli nauriba ICC na malemgi thogdok singda kaya yamna achumba wail piba ngambagi haibasi malemgi lebak singi pangal amasung interest ki makha poli masibu mapangal kanhan ba haibasi lebak punamaki thogdangni ICC की मापांगल सोले हाइबसी मालेम की लेबाक सिंगी कमिटमेंट सोले हाइबनी शक्ति लेरी हाइरिबा लेबाक सिंगी माई खूबनी ICC असी हौजिक्ति हानदगी खरा हेना मापांगल कल्ले हाइबदी यारे अदुबु UN की मेंबर पुनमना मसीद सरुक यादुना मालेम द मतम चुप्पगी इंगतप पुरकबा हाइबा ICC की पांदम अदु यौगदबदी वाली मसीबु थबक त ओंथोकनबगी दमक मालेम द इंगतप पुरकपदा हेन चौव थोकदांग लौरिबा UN Security Council की परमानेंट मेंबर पुनमक याउना मालेम की लेबा पुनमंगना रोम स्टेट्यूट याउदुना ICC बु मापांगल कंखनबा होनफम थोई